Indo-Myanmar ngamkhaigi More Town da leiriva Trade Center ge Convention Hall amadi State Facility Building ase yumthangnariba Myanmar leibak yauna Manipur lengaki lusingba amadi atai atopa official kyana toina mifam pangtokfam oiri. Adubu matam kyadagi fibam fatana leirakiba adu mari leinaba lengaki lusingba hanjin laktuna yengshin khraba matung handakta thabak oina paikhalktuna mari leinaba Department of Trade Center asige Convention Hall amadi State Facility Building asibu nauna semjin sajanabagidamak senthang kaya ama kaithaduna sahi asige February thadage thabak paikhattuna semjin sajanba horamlaga sahi asige March thada sinmising yauksang suti thokibadage ngasi fawba makhatana thabak sudana leiri. Hojik Convention Hall asige manung thangba saruksing amata loisindana kangkhong saina thamle. Hanage ariva mathakup liva ceiling sing lauthoklaga ugi frame khaktamak leiri amadi ground floor da jinga yauna atai atopa pochai kya ama thamchinduna godown amagum paiduna thamhuri. Masida natana hall asige electric wire connection fawba semjindre. Makhage floor su tiles na singba amata semjindre. Convention Hall asigi mapanthangba saruke mathaktagina State Facility leiriva mafam fawba mathakup liva ceiling sing yamna fazadana matamga sunadaba mongda rhino board na mahut sinduna kuplamba amadi atai atopa ka singda kupliva ceiling sing asisu hanagi ariva ceiling board oina adum leiramba thengrakhe. Convention Hall asigi mathakup liva jinga sing anoba silabasu atai leiriva State Facility ka singi jingade hanagi jinga sing semjelaga kuple. Masina maram oiraga bom na hauraga poklawina loishinba haibagi fibamda lakadra haina miyamna hangnabo hang ama oire. Ningsingba yai Trade Center asigi Convention Hall amadi State Facility Building ase haukiba sahi lisingani ahumgi September thagi tang kunda matamaduge Commerce and Industries Minister oiramba T.H. Devendra amadi Power Minister Phungjathang Tonchingna sangakibani. Trade Center asigi saruk ayamba haujik fibam ka hena fattaba nong yuba kya yauri. Maramaduna ngasigi lengakna atuba matamda midyang changba miyamna pamhori.